ꯃꯃꯤꯡꯅꯦ ꯀꯣꯟꯅꯅꯦ ꯂꯣꯏꯅ ꯏꯔꯒ ꯂꯩꯔꯦꯕ ꯈꯪꯕ ꯑꯗꯣ ꯑꯩ ꯄ꯭ꯔꯥꯏꯚꯦꯁꯤꯅꯤꯅ ꯍꯥꯏꯗꯣꯛꯑꯣꯏ ꯃꯤ ꯅꯝꯕꯔ ꯌꯥꯎꯕꯅꯤꯅ ꯃꯃꯤꯡꯁꯤꯡꯗꯣ ꯑꯩ ꯄꯥꯖꯔꯛꯀꯦ ꯗꯤꯌꯥꯅꯥ ꯊꯣꯡꯉꯥꯝ ꯑꯗꯨꯗꯩꯗꯤ ꯊꯣꯡꯒꯇꯕꯝ ꯅꯤꯇꯥ ꯎꯃꯥ ꯚꯥꯔꯇꯤ ꯂꯥꯏꯖꯀꯩꯁꯥꯝ ꯆꯄ꯭ꯔꯝ ꯅꯥꯍꯧꯅꯨ ꯑꯩꯈꯣꯏ ꯃꯤ ꯌꯥꯝ ꯌꯥꯎꯔꯝꯃꯦ ꯄꯦꯄꯦ ꯑꯗꯨꯗꯩꯗꯤ ꯃꯍꯦꯁ ꯑꯩꯈꯣꯏ ꯗꯥ ꯌꯥꯝ ꯌꯥꯎꯔꯦ ꯂꯤꯟꯊꯣꯏ ꯁꯅꯥꯁꯝ ꯅꯤꯔꯃꯂꯥ ꯊꯥꯖꯇꯣꯝꯕꯤ ꯆꯟꯊꯣꯏ ꯂꯥꯏꯁ꯭ꯔꯝ ꯍꯦꯃꯥ ꯔꯣꯃꯥ ꯑꯗꯩꯗꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯗꯨꯒ ꯁꯥꯒꯔ ꯃꯃꯥꯁꯨ ꯌꯥꯎꯋꯤꯗꯣ ꯁꯥꯒꯔ ꯃꯃꯥꯗ ꯑꯩꯅ ꯍꯥꯏꯕꯒꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯅꯥꯎꯄꯤꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯍꯦꯟꯅ ꯅꯝꯅ ꯌꯥꯎꯔ ꯃꯥꯜꯂꯦ ꯑꯗꯣ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯁꯤꯁꯤꯡꯁꯦ ꯀꯠꯊꯠꯂꯒ ꯄꯤꯁ ꯄꯤꯁꯇ ꯇꯧꯔꯒꯅꯦ ꯀꯩꯅꯣ ꯁꯦꯠꯁꯤꯡꯁꯦ ꯄꯤꯁ ꯄꯤꯁ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯒꯦꯕ ꯊꯨꯞꯆꯜꯂꯛꯀꯦꯕ ꯁꯦ ꯀꯠꯊꯠꯂꯒ ꯈꯪꯉꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨ ꯂꯣꯏꯔꯒ ꯔꯤꯖꯜꯇꯣ ꯑꯗꯩꯗꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯦꯅ ꯁꯦꯠꯁꯤꯡꯁꯦꯀꯣ ꯁꯨꯃꯥꯏꯅ ꯄꯤꯁ ꯄꯤꯁꯁꯦ ꯂꯣꯏ ꯁꯒꯥꯏꯔꯒ ꯂꯩꯔꯦ ꯄꯤꯁ ꯄꯤꯁꯁꯦ ꯁꯒꯥꯏꯔꯒꯅꯦ ꯂꯣꯏ ꯊꯨꯞꯆꯜꯂꯒꯦ ꯁꯨꯃꯥꯏꯅ ꯁꯤꯒꯨꯃꯥꯏꯅ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯂꯣꯏ ꯊꯨꯞꯆꯟꯖꯔꯒꯦ ꯃꯌꯥꯝ ꯀꯨꯞꯀꯨꯞꯅ ꯑꯗꯨꯒ ꯈꯨꯝꯒꯠꯆꯔꯛꯀꯦ ꯈꯨꯝꯒꯠꯂꯒ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯎꯍꯟꯕ ꯖꯥꯠꯦ ꯅꯝꯕꯔꯁꯤꯡꯗꯨꯅꯅꯦ ꯑꯩꯅ ꯀꯨꯞꯁꯜꯂꯤꯁꯦ ꯃꯤꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤꯅꯤꯅꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯍꯜꯂꯛꯏꯗꯣ ꯅꯝꯕꯔꯁꯤꯡꯗꯣꯀꯣ ꯍꯦꯜꯂꯣ ꯑꯦꯕ꯭ꯔꯤꯋꯥꯟ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯑꯩꯅꯅꯦ ꯈꯪꯉꯕ ꯅꯝꯃꯔꯣꯏꯒꯦ ꯈꯟꯕꯅꯦꯕꯀꯣ ꯑꯗꯨꯁꯨ ꯑꯩ ꯃꯆꯤꯟ ꯊꯤꯕꯗꯤ ꯍꯥꯏꯗꯤ ꯑꯩꯅ ꯑꯞꯂꯣꯗ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯒ ꯃꯤꯅ ꯑꯃꯨꯛ ꯈꯟꯈꯤꯅꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩ ꯚꯤꯗꯤꯑꯣꯗ ꯑꯉꯥꯡꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯕꯁꯦꯀꯣ ꯑꯗꯨꯏꯁꯨ ꯑꯩ ꯑꯗꯨꯝ ꯁꯦꯝꯃꯦꯕꯀꯣ ꯁꯤꯒꯤ ꯒ꯭ꯔꯥꯏꯟꯗꯔ ꯀꯩꯅꯣꯁꯤꯒ ꯑꯣꯏꯅ ꯍꯥꯞꯄꯒ ꯅꯤꯛꯑꯒꯦꯕꯀꯣ ꯁꯤꯒꯩꯁꯤꯒ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯉꯁꯥꯏꯅ ꯑꯩꯅ ꯆꯦꯁꯤꯡꯁꯦ ꯊꯨꯞꯆꯜꯂ ꯊꯝꯃꯕꯅꯤ ꯑꯣꯜꯔꯦꯗꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯕꯅꯦꯕ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯒ ꯍꯥꯞꯆꯤꯜꯂꯒꯦ ꯑꯩ ꯏꯆꯥꯅꯨꯄꯤ ꯆꯠꯅꯞꯄꯤꯁꯦ ꯂꯣꯛ ꯃꯨꯈꯨ ꯇꯧ ꯂꯩꯔꯦ ꯈꯪꯉꯕ ꯃꯌꯥꯝ ꯑꯗꯨꯅꯅꯦ ꯑꯩꯅꯦ ꯈꯪꯉꯕ ꯑꯗꯨꯁꯨ ꯑꯦꯅꯤꯋꯦ ꯑꯩꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯌꯦꯡꯕꯤꯔꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯇꯨꯅ ꯍꯥꯏꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯇꯨꯅ ꯁꯨꯃꯥꯏꯅ 14K ꯁꯨꯍꯜꯂꯦ ꯑꯗꯨꯒꯩꯗꯤ ꯑꯩꯅ ꯐꯪꯕ ꯄꯩꯁꯥꯗꯣ ꯈꯇꯪꯗ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯃꯌꯥꯝꯒ ꯄꯨꯟꯅ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕꯗꯨꯅꯦꯕ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔ 14K ꯃꯛꯇꯤ ꯂꯣꯏꯅ ꯄꯤꯕꯗꯤ ꯉꯝꯗꯕꯅꯤ나 ꯈꯖꯤꯛ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯕ ꯈꯔꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯅꯨꯡꯇꯤꯒꯤ ꯌꯦꯡꯕꯅ ꯀꯥꯡꯕꯨꯁꯤꯡꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯇꯨꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯤꯒ ꯆꯪꯕꯤꯗꯨꯅ ꯃꯦꯁꯦꯖꯁꯨ ꯇꯧꯕꯤꯔꯛꯑꯦ ꯃꯦꯁꯦꯖꯁꯨ ꯃꯌꯥꯝ ꯊꯥꯕꯤꯔꯛꯏ ꯑꯗꯨꯒ ꯅꯝꯕꯔꯗꯤ ꯄꯤꯔꯛꯇꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯅꯝꯕꯔ ꯄꯤꯔꯛꯇꯕꯗꯨꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯑꯩꯅ ꯍꯥꯏꯗ꯭ꯔ ꯅꯝꯕꯔꯗꯨ ꯄꯤꯔꯛꯎ ꯍꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝ ꯄꯤꯔꯛꯇꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯃꯥꯗꯤ ꯈꯪꯗꯦ ꯒꯤꯞ ꯑꯋꯦꯒꯤꯅꯦ ꯈꯪꯅ ꯇꯧꯔꯛꯏꯔ ꯇꯧꯔꯛꯇ꯭ꯔꯤꯔ ꯍꯥꯏꯁꯨ ꯈꯪꯗꯕꯅꯤꯅ ꯅꯝꯕꯔ ꯄꯤꯔꯛꯇꯕ ꯃꯤꯗꯤ ꯌꯥꯎꯖꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒ ꯑꯗꯨꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒ ꯍꯥꯞꯄꯒ ꯅꯤꯛꯇꯣꯏꯅꯤ ꯊꯥꯗꯔꯒꯦꯀꯣ ꯁꯦ ꯃꯌꯥꯝ ꯎꯔꯦꯀꯣ ꯑꯗꯨꯒ ꯅꯤꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯖꯒꯦ ꯃꯌꯥꯝꯗ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯃꯁꯥꯁꯦ ꯉꯝꯗꯦꯕ ꯈꯪꯉꯕ ꯃꯁꯥꯁꯦ ꯉꯝꯗ꯭ꯔꯁꯨꯅꯦ ꯑꯩꯅ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯕꯅꯦꯕꯀꯣ ꯈꯔ ꯐꯖꯅ ꯀꯦꯔ ꯈꯣꯠꯂ ꯅꯝꯖꯒꯦ ꯇꯧꯕ ꯃꯌꯥꯝꯅ ꯑꯩꯁꯦ ꯀꯦꯕꯗꯨꯒ ꯐꯖꯩ ꯌꯥꯝꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯈꯤꯇꯪ ꯀꯦꯔꯗꯤ ꯈꯤꯇꯪ ꯐꯖꯅꯕ ꯅꯝꯖꯒꯦ ꯇꯧꯕ ꯗ꯭ꯔꯦꯁꯀꯁꯦ ꯍꯣꯡꯗꯣꯛꯇꯅ ꯑꯐꯪꯕ ꯂꯤꯁꯜꯂꯦꯕ ꯃꯌꯥꯝ ꯎꯄꯥꯏ ꯂꯩꯇꯦ ꯏꯆꯥꯅ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯒ ꯍꯥꯏꯗꯤ ꯀꯦꯅꯤꯡꯕ ꯐꯥꯎꯗꯦ ꯍꯥꯏꯕ ꯁꯝꯁꯤꯗꯕꯨꯗꯤ ꯍꯥꯠꯂꯦ ꯑꯗꯨꯒ ꯑꯩꯅ ꯃꯤꯠ ꯃꯈꯥꯗ ꯑꯥꯏꯕ꯭ꯔꯣ ꯌꯦꯛꯁꯜꯂꯦꯕꯀꯣ ꯌꯥꯗ꯭ꯔꯦ ꯃꯤꯠꯀꯁꯦ ꯂꯣꯏ ꯃꯨꯁꯜꯂꯦ ꯄꯨꯔꯥ ꯗꯥꯔꯛ ꯁꯔꯀꯜꯗ ꯂꯣꯏꯔꯕꯅꯦ ꯑꯩ ꯈꯪꯉꯕ ꯑꯗꯨꯅ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯐꯣꯂꯣ ꯇꯧꯕꯤꯔꯛꯇꯨꯅ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯑꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩ ꯏꯆꯥꯅꯨꯄꯤ ꯆꯅꯞꯄꯤ ꯀꯞꯆꯦꯠꯄꯤ ꯂꯣꯛ ꯃꯨꯊꯨꯡ ꯂꯣꯛ ꯃꯨꯈꯨ ꯇꯧꯅ ꯂꯩꯕꯤ ꯐꯥꯎꯕꯤ ꯃꯥꯒꯤ ꯑꯉꯥꯡ ꯅꯨꯡꯁꯤꯕꯤ ꯑꯩꯈꯣꯏ ꯃꯆꯥꯗ ꯑꯣꯏꯅ ꯈꯨꯜꯍꯜꯂꯒꯦ ꯃꯌꯥꯝ ꯑꯍꯥꯟꯕꯗꯅꯦ ꯃꯉꯥꯈꯛ ꯈꯨꯜꯂꯒꯦꯀꯣ ꯑꯗꯣ ꯑꯅꯤꯈꯛ ꯈꯟꯗꯣꯏꯅꯤꯀꯣ ꯂꯥꯏꯕꯛ ꯐꯕ ꯑꯅꯤ ꯈꯟꯗꯣꯏꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦꯀꯣ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯑꯩ ꯍꯥꯏꯖꯈꯤꯒꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯨꯗꯣꯡ ꯆꯥꯗꯦ ꯃꯌꯥꯝꯗ ꯒꯤꯐ ꯑꯣꯏꯅ ꯄꯨꯝꯅꯃꯛꯇꯤ ꯂꯣꯏꯅ ꯄꯤꯕ ꯉꯝꯗꯕꯅꯤꯅ ꯈꯖꯤꯛꯇꯨꯅ ꯃꯤ ꯑꯅꯤꯇꯪ ꯈꯟꯖꯔꯒ ꯂꯥꯏꯕꯛ ꯐꯕ ꯑꯅꯤꯁꯦ ꯁꯤꯒ ꯑꯩꯅ ꯐꯪꯖꯕ ꯄꯩꯁꯥ ꯐꯪꯖꯔꯛꯄꯗꯣ ꯌꯨꯇꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯪꯖꯔꯛꯄ ꯄꯩꯁꯥꯗꯣ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯈꯇꯪꯇ ꯑꯣꯏꯔꯁꯨ ꯑꯆꯥꯄꯣꯠꯇ ꯆꯥꯕꯗ ꯑꯣꯏꯔꯒꯁꯨ ꯍꯥꯏꯅ ꯑꯗꯨꯒꯤꯗꯃꯛꯇꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯐꯪꯍꯟꯖꯔꯛꯄꯅꯤ ꯏꯊꯟꯇ ꯐꯪꯉꯒ ꯏꯊꯟꯇ ꯆꯥꯕꯗꯣ ꯈꯅꯥꯎꯁꯤꯒ ꯌꯣꯠꯄ ꯌꯥꯗꯦ ꯀꯣ ꯂꯥꯏꯕꯛ ꯐꯕ ꯑꯅꯤꯗꯣ ꯀꯅꯥꯅ ꯑꯣꯏꯒꯦ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯕꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯁꯤꯒꯩꯁꯨ ꯍꯦꯟꯅ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯃꯤ ꯌꯥꯝꯅ ꯈꯟꯗꯅ ꯃꯤ ꯌꯥꯝꯅ ꯀꯣ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯒꯗꯤ ꯉꯥꯏꯈꯣꯁꯦ
Mano. Se. Mai ni ege khoi masada bang manga khala lag se. Se ni amani ko se. Dong kadana kayum khang dre. Okay. Se. Se. Nang anda pa khalo man sa. Se. Kayum pai ba hita bani ma singang ji. Se. Pa khalo se. 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 One pa khale one cha kana no yeng asi. Khetri mayum taru haina nupi ama comment tawbirakpa ichal ama haitare kanano khangdre ichal kaurage se khetri mayum taru thangale akhoi manga lebina do se thamage ko mi manga khandoi ni kayum blind ani man tawse pa tro pai đâu mà nó chồng tôi cái em pai phải tới cái máy tàu rồi tân lẽ ngang chỉ đi ai cha thì tân nó ra nè mẹ chắc prom nào nu khơi nào nu nè khơi nào nu khơi lấy nè cha cha bị cái khơi lấy nè sẽ tham mẹ có thục chân là cái cái là mắm thà đấy xin nào một xíu à ani khan kare ahum watli chanu pi phau si laiza kaisam ima ipi ma khangna da mi ngak ta ngai re ne si di tawi se che ama mukhul ama pai ro wa da khotu smai na pai se lo muno smai to ro ka pai ro o hai ba se do ama ma khotu chap ta na bo chang thore na si dia ahum khan gre na mari hema se khoi dai mama na bi ni hema ai se thup sa lage ai size nó mới cho mà thục là thầm mình đi xí ra mình mà đi xuống đấy muốn đâu nó có tên lên là bà phô bị mất ta chỉ cho cô để lên tay gì phải thằng cái này ai chụp lan nó thằng cái thân mà ngang cái chắp cái đông bục khale thả ra tôm bì cả ai mà nó bì tao ý cái nó nè hai mà mi sinh sibu kari na tao sibu muno à se tham mà cái nào nó lại xin nào ông thấy cái nào nó lại mẹ mà khơi đau rồi mới lại se được đi ai mi mari se khal mi manga se lại đấy quá khal đi quá nâng là mà nó bị hema cái khang cái này chứ thaja nào nu khang cái này chứ agar cô sang ra đi nó sao nó bị nó phải hết đi một rồi na nó ra nó bị là hai chắp cái bộ đấy không à is my canteen cái spec lâu đấy cái upset đi buồn đi mà sắc xíu thôi pro cái trái mà sắc xíu rồi ý cái sao lạc vậy spec xíu ngao bộ em tao rồi đó nè xe aduga sige hay jang jar ha cái xe kasargi o imphal gi o kadai gi o loi yaw bani ko ai na mayam da jing hali se ka gi na proof oina ba hai na hai badi khan gi ni samai na mai mi ro khale I khole na ai kana bu kana na oi do na khang de ai samai na ni e bani ko ni aga siga haido ga chan pi de khala lage mi ani kha khan ngani oi da ba da ba kai do ne moina samai na subscribe to support ro ko bisa phang I than da phang na sa tho ka da doi thamoi sina ai ngam ja de nang go mai thamoi di ngam ngani bunga ka se mono se first ka na no ying si pa khale ma chana la oi ma lại dân nó phát sản xuất cái này mà cái nó nè tua cái nó nè phao pin nè xin ăn xia mai mà lại bác sĩ dùng nè muốn à xe
Cái mang khởi sẽ không có lên kìa mẹ em dùng ấy cho bạn nó luôn nó phối rồi ni cái nào cái nó cái không được có 이제 비 시가 카타 pakani 시가 카타 pakani cái nào cái nó cái không được ôi mà nào nu cái lại ra cái nó first second ta cái đấy đâu chứ cái nó đâu này chứ vậy peisa cái lịch thắt ở bazar đấy à khôi càng ngu ta nào vậy na cái nó này mi thắt ra cái đó này chứ vậy munu à siêu mi thắt ra cái đó bao tao chứ anh thong ba ôi mà cho là khôi càng uy miแต่mà mình ý anh yêu nó sẽ mà thấy đấy anh yêu mi mày am sẽ lui mà ngang đi khulli đấy anh đi khulli chứ nó siêu kia là mình bra siêu mi thắt ra cái đó bao tao chứ mình bra à khulli nó ngay cái đấy nó không nè anh là đi anh đi khăn cái này là hai ra cái phare mẹ anh sẽ là ôi cái ngày xưa winner sẽ anh bắt đầu Liza cái sam nào nu chắc pram nó ôi cái anh đã phone tao là hai thằng mua anh đi khát nó rồi cái này khát áo bắt đầu rồi cái này nè đôi mua anh đi sẽ ôi là bên peisa hay khát sốt nó số già rồi đi tu speak đâu đây bà cái này là pagi usah ini grup pun speak nih lah masak sih lah mama ai sih tapi nó nào ví dụ anh tao pun em là gì này bây giờ làm gì sau phần gì đó nè năm ai được biết bên nhật không này đấy nằm chân luôn nè udah dabang udah dabang mẹ así de phone tao ra cái có anh muốn balance giàu đi khơi đá đi ôi nó phone tao ra cái balance cái nó tao bị nó hay quá mà muốn đây video nào mà cái anh muốn đây phone tao ra cái online lấy ra mà đi muốn anh ấy chứ atau mi ora atau state ki ora di kata pi cái tao ra mua anh ấy chứ ora na kata cái pi đây này na mẹ không ba cái khôi nương cái khang nào màแต่mà mình là giảm hẳn là cái nó này mỗi nào anh nó giảm hẳn lên trên này mỗi Instagram mà share sau giờ có đôi mini nè mà gari cái này nó phát gì cái này gari đâu chồng có mà phát gì làm này sao đấy mà phát gì nữa sao coi rồi sao không phải ai bốc xin nghe gì đi ai wanna see đấy không phải mà thằng tây mà thằng tây kia mà thằng tây bao giờ lấy lại tham môi đó sẽ tham gia nữa rồi đang mà làm tập rồi ngang thì tao cái xem ta mày mua xe anh này á gì phone tao ra cái ai cái đi balance giàu thì balance giàu rồi số online lấy ra mà đi phare lấy em tự đi rồi mà anh à peisa cái ngang xin xe phone tao ra cái online lấy tao mà này tao phone chẳng cái dính lại hello hola Isa giveaway đang định gọi người ta hay gọi đâu giveaway cái tàu đó ai record tàu đi đó năng khăn lên nè mình anh đã khăn lên năng cái mà number đó phone pay cái cả bài kia asa posa nó peisa kata cả pakai cái số pin nó từng thi bây giờ pin coi ra mà đấy không cái gì đó nè nó khác từ thiết kế từ mà nó pin cái có đấy à ai prank là gì à xin cái này mình là khơi rồi đấy mà này thằng nào mà mình phao mà năng cái nào nó có thằng cái là cái quan đi chăn pin này cái đầu hay nọ lâu đinh tờ bà lâu đinh tờ đi phơi này ai ơi chả giờ cái này nên năng phone pay bài bữa cái bài cái phone pay đó number đó cái mà cái ao bữa así number este acha bosa na ba che peisa khara hapa ge khanga ba hoi ado ai hai cái tao nang support tau ta mayam da share tau ta ba ado mathang da su jang na phang la ga di peisa do
ꯑꯗꯨꯗꯤ ꯅꯣꯏ ꯃꯌꯥꯝꯗ ꯈꯔ ꯆꯥꯎꯅ ꯈꯥꯏꯕ ꯑꯣꯏꯗꯣꯗꯗꯤ ꯌꯥꯝ ꯄꯤꯔꯔꯣꯏ ꯅꯪꯒ ꯅꯥꯎꯅꯨꯒ ꯑꯣꯏꯔꯕꯅꯤꯅ ꯃꯊꯪꯗ ꯆꯥꯎꯅ ꯄꯤꯔꯅꯤ ꯃꯟꯗ꯭ꯔꯥ ꯍꯨꯆꯥꯅꯤꯅ ꯂꯥꯛꯑꯒ ꯅꯆꯥꯅꯨꯄꯤꯅ ꯑꯩꯈꯣꯏꯅꯤ ꯈꯣꯠꯂꯦ ꯍꯥꯏꯗꯨꯕꯨ ꯀꯔꯤ ꯅꯆꯥꯅꯨꯄꯤꯅ ꯑꯩꯈꯣꯏꯅꯤ ꯈꯣꯠꯂꯦ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ ꯃꯤꯅ ꯀꯩ ꯈꯟꯗꯣꯏꯅꯣꯕ ꯑꯗꯨ ꯃꯤꯅ ꯀꯩꯅꯣ ꯈꯟꯗꯣꯏꯁꯤꯕꯣ ꯑꯩꯅꯔꯣ ꯁꯤꯕꯣ ꯑꯩ ꯔꯦꯀꯣꯔꯠ ꯂꯣꯏ ꯇꯧꯔꯤꯃꯤꯅꯦ ꯅꯪꯕꯣ ꯑꯩꯅ ꯈꯪꯖꯕ꯭ꯔꯣ ꯑꯗꯨꯅꯤꯅꯦ ꯑꯩꯗꯨꯕꯨꯗꯤ ꯂꯥꯞꯊꯣꯛꯄꯗ ꯅꯅꯥꯎꯅꯨꯄꯤ ꯈꯜꯂꯦ ꯍꯥꯏꯗꯣꯏꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯗꯨꯅꯤꯅꯦ ꯅꯥꯎꯅꯨꯁꯨ ꯌꯥꯎꯔꯤꯕꯒꯤ ꯑꯣꯏ ꯑꯗꯨꯒ ꯃꯥꯅ ꯃꯃꯤꯡꯗꯣ ꯊꯥꯔꯛꯑꯕꯅꯤꯅ ꯃꯥꯁꯨ ꯈꯨꯜꯂꯦꯗꯅꯗꯣ ꯁꯤꯟꯅꯔꯣꯏꯗ꯭ꯔꯣ ꯁꯤꯒꯕꯣ ꯃꯤꯅ ꯀꯩꯅꯣꯝꯗꯤ ꯈꯜꯂꯤꯅꯤꯀꯣ ꯑꯁꯦꯡꯕ ꯃꯤꯅ ꯀꯩꯅꯣꯝ ꯈꯜꯂꯅꯤ ꯐꯔꯦ ꯑꯗꯨꯅ ꯄꯩꯁꯥꯗꯣ ꯂꯦꯡꯒ ꯊꯥꯔꯛꯑꯅꯤ ꯅꯪ ꯁꯤꯗ ꯀꯥꯞꯄꯛꯑꯒꯦꯁꯦ ꯊꯝꯃꯣ ꯅꯪ ꯗꯨꯀꯥꯟ ꯊꯣꯛꯎꯗ꯭ꯔꯤꯕꯣ ꯗꯨꯀꯥꯟ ꯊꯣꯛꯇ꯭ꯔꯤ ꯍꯌꯦꯡꯅꯤ ꯕꯖꯥꯔꯗꯣ ꯑꯗꯣ ꯈꯔ ꯌꯥꯝ ꯂꯩꯔꯣ ꯅꯨꯄꯤ ꯄꯩꯁꯥ ꯊꯥꯔꯛꯑꯣ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯁꯤ ꯈꯟꯕꯤꯒꯦ ꯍꯣꯏ ꯑꯗꯣ ꯐꯔꯦ ꯑꯗꯨꯗꯨꯒꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯋꯥꯔꯤ ꯑꯣꯏꯔꯁꯤ ꯁꯤꯒꯩꯁꯤꯒ ꯐꯣꯟꯁꯤꯒ ꯃꯤ ꯂꯣꯏ ꯇꯥꯔꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯑꯗꯣ ꯄꯩꯁꯥꯗꯣ ꯊꯥꯔꯛꯑꯒꯦ ꯍꯧꯖꯤꯛꯁꯦ ꯑꯆꯥꯄꯣꯠ ꯆꯥꯎꯔꯒ ꯈꯪꯉꯕ ꯃꯤꯅ ꯀꯩꯅꯣꯕ ꯈꯟꯗꯣꯏꯁꯦ ꯁꯦꯡꯕꯗ ꯑꯉꯥꯡꯁꯤꯡꯁꯦ ꯑꯆꯥꯄꯣꯠ ꯆꯥꯅꯕꯩ ꯄꯩꯁꯥꯁꯦ ꯌꯥꯝꯕ ꯌꯥꯝꯗꯕꯒꯤ ꯅꯠꯇꯕꯗ ꯑꯩꯅ ꯑꯗꯨꯝ ꯑꯐꯪꯕꯗꯣ ꯍꯥꯏꯕꯗꯤ ꯏꯊꯟꯇ ꯆꯥꯅꯤꯡꯗꯕꯗꯣ ꯍꯥꯏꯕꯗꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯃꯌꯥꯝꯗ ꯈꯥꯏꯅꯤꯡꯕꯗꯨꯅꯦꯕꯀꯣ ꯎꯔꯕ ꯑꯩ ꯂꯨꯄꯥ ꯆꯅꯤ ꯊꯥꯈ꯭ꯔꯦ ꯃꯌꯥꯝ ꯀꯩꯅꯣ ꯎꯗ꯭ꯔꯤꯁꯦ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯅꯝꯍꯧꯔꯒꯦ ꯀꯩꯅꯣ ꯃꯁꯦ ꯃꯣꯕꯥꯏꯜꯁꯦ ꯎꯗ꯭ꯔꯤꯗ ꯃꯣꯕꯥꯏꯜꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯕꯣ ꯁꯤꯗ ꯎꯔꯕ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯊꯝꯍꯧꯔꯒꯦ ꯀꯩ ꯃꯌꯥꯝ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯅꯥꯀꯟ ꯊꯣꯛꯍꯟꯖꯔꯝꯒꯦ ꯊꯥꯈ꯭ꯔꯕꯅꯤ ꯌꯦꯡꯉꯨꯅꯦ ꯂꯨꯄꯥ ꯆꯅꯤ ꯊꯥꯈ꯭ꯔꯕꯅꯤ ꯂꯣꯏ ꯔꯦꯀꯣꯔꯠꯇ ꯂꯣꯏ ꯇꯧꯔꯤ ꯂꯨꯄꯥ ꯆꯅꯤ ꯊꯥꯈ꯭ꯔꯕꯅꯤ ꯌꯦꯡꯉꯣ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯀꯩꯅꯣꯕ ꯅꯪꯅ ꯊꯥꯈ꯭ꯔꯕꯅꯤ ꯊꯥꯔꯛꯑꯦ ꯑꯗꯣ ꯖꯦꯅꯤ ꯈꯨꯔꯥꯏ ꯁꯥꯔꯛꯑꯝꯃꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯝꯇꯪ ꯑꯩꯈꯣꯏ ꯆꯦ ꯆꯤꯟꯅꯁꯦ ꯍꯥꯏꯖꯜꯂꯝꯃꯣ ꯑꯗꯨꯗꯤ ꯑꯩ ꯄꯩꯁꯥ ꯂꯧꯑꯣꯏꯅꯁꯨ ꯍꯧꯗꯣꯛꯄꯤꯔꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯩ ꯗꯥꯎꯗꯣ ꯑꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯖꯦꯅꯤ ꯈꯨꯔꯥꯏ ꯁꯥꯔꯒ ꯑꯗꯨꯒ ꯑꯇꯩꯁꯨ ꯍꯥꯏꯔꯛꯑꯣ ꯕꯤꯠꯀ ꯌꯥꯎꯗ꯭ꯔꯕ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯀꯣꯛꯀ ꯆꯤꯛꯏꯔꯕ ꯐꯔꯦ ꯅꯥꯎꯅꯨ ꯑꯃꯨꯛ ꯇꯧꯕꯤꯈꯤꯒꯦꯁꯦ ꯅꯥꯎꯅꯨꯗ ꯑꯃꯨꯛ ꯍꯥꯏꯈꯤꯒꯦ ꯃꯤꯅ ꯀꯩꯅꯣꯝ ꯈꯜꯂꯅꯤꯀꯣ ꯔꯦꯀꯣꯔꯠ ꯑꯩꯈꯣꯏꯅꯤ ꯇꯥꯁꯜꯂꯤꯌꯦ ꯀꯩꯗꯧꯗꯣꯔꯤꯗꯣ ꯑꯩꯗꯤ ꯑꯁꯦꯡꯕꯗꯨꯅꯦ ꯑꯩ ꯔꯤꯄꯤꯠꯇꯨꯒꯤꯗꯃꯛꯇ ꯑꯅꯤꯔꯛꯀ ꯍꯟꯖꯟꯅꯒ ꯇꯧꯕꯩ ꯋꯥ ꯇꯣꯛꯊꯣꯛꯑ ꯑꯉꯥꯡ ꯁꯦꯝꯃꯒ ꯀꯩꯗꯧꯗꯣꯔꯤꯅꯣ ꯑꯩꯅ ꯇꯥꯔꯕꯅꯤꯅ ꯑꯩꯅ ꯈꯜꯂꯤꯕꯀꯣ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯔꯗꯤ ꯈꯤꯇꯪ ꯌꯥꯝ ꯄꯤꯒꯦꯅ ꯑꯩꯈꯣꯏ ꯂꯣꯀꯦꯜꯒꯤ ꯃꯤ ꯇꯥꯔꯕꯅꯤꯅ ꯂꯨꯄꯥ ꯆꯅꯤꯗ ꯌꯥꯔꯦꯅ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯐꯔꯦ ꯊꯝꯃꯣ ꯑꯩ ꯂꯥꯛꯑ ꯂꯧꯕ꯭ꯔꯥ ꯈꯪꯗꯦ ꯏ ꯀꯥꯗꯅ ꯋꯥꯔꯤꯗ ꯑꯁꯦꯡꯕ ꯅꯥꯎꯅꯨꯗ ꯑꯃꯨꯛ ꯇꯧꯈꯤꯒꯦ ꯅꯥꯎꯅꯨꯅ ꯑꯃꯨꯛ ꯒꯔꯝ ꯀꯥꯁꯜꯂꯛꯄ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯃꯣꯏꯗꯤ ꯅꯥꯎꯅꯨ ꯔꯦꯀꯣꯔꯠ ꯇꯧꯔꯤ ꯃꯆꯤꯟ ꯊꯤꯕ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯅꯥꯎꯅꯨ ꯃꯆꯤꯟ ꯊꯤꯕ ꯉꯥꯡꯉꯧ ꯁꯦ ꯔꯦꯀꯣꯔꯠ ꯇꯧꯔꯤꯁꯦ ꯎꯔꯕ ꯁꯤꯒꯩꯁꯤꯒ ꯅꯥꯎꯅꯨ ꯃꯆꯤꯟ ꯊꯤꯕ ꯉꯥꯡꯉꯧ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯤ ꯒꯤꯐ ꯑꯋꯦꯗꯣ ꯅꯪꯁꯨ ꯐꯥꯎꯔꯦ ꯅꯪꯉꯣꯟꯗ ꯃꯆꯤꯟ ꯊꯤꯕ ꯉꯥꯡꯉꯧ ꯅꯥꯎꯅꯨ ꯑꯅꯤ ꯈꯪꯉꯕ ꯂꯥꯏꯖꯗ ꯑꯃ ꯐꯥꯎꯔꯦꯗꯅ ꯅꯪ ꯑꯃ ꯐꯥꯎꯔꯦ ꯃꯤ ꯑꯅꯤ ꯈꯜꯂꯤꯃꯤꯗꯅ ꯑꯩꯅ ꯃꯤꯅ ꯀꯩꯅꯣ ꯈꯟꯗꯣꯏꯕ ꯑꯩꯈꯣꯏ ꯂꯣꯀꯦꯜꯒꯤ ꯃꯤ ꯐꯥꯎꯖꯟꯗꯅ ꯇꯧꯔꯤꯁꯦ ꯏꯆꯥ ꯅꯨꯄꯤꯅ ꯊꯥꯡꯒꯠꯂꯛꯏꯕꯗꯨꯁꯨ ꯃꯆꯥꯅ ꯃꯤꯅ ꯀꯩꯅꯣ ꯈꯟꯗꯣꯏ ꯌꯦꯡꯉꯨꯅꯁꯦ ꯂꯥꯏꯖ ꯀꯩꯁꯥꯝ ꯑꯗꯨꯒ ꯅꯪꯒ ꯑꯩ ꯕꯦꯛ ꯀꯦꯃꯦꯔꯥꯗ ꯎꯍꯜꯂꯛꯀꯦ ꯌꯦꯡꯉꯨꯁꯦ ꯂꯥꯏꯖ ꯀꯩꯁꯥꯝꯒ ꯆꯥꯛꯄꯔꯝ ꯅꯥꯎꯅꯨꯒ ꯆꯦꯗꯣ ꯀꯊꯠꯂꯒ ꯍꯨꯜꯂꯤꯅꯤ ꯍꯥꯏꯕ ꯑꯩ ꯃꯤ ꯀꯅꯥꯝꯒꯤꯗꯤ ꯃꯃꯤꯡ ꯏꯗ꯭ꯔꯒ ꯃꯤ ꯃꯌꯥꯝ ꯃꯃꯤꯡ ꯏꯁꯝꯇ ꯌꯦꯡꯉꯣ ꯂꯥꯎꯅꯦ ꯅꯪꯕꯣ ꯃꯣꯏꯒꯤꯗ ꯃꯃꯤꯡ ꯈꯛꯇ ꯑꯁꯥꯏ ꯌꯥꯝꯍꯜꯂꯒ ꯁꯨꯔꯦꯠ ꯅꯪ ꯈꯣꯠꯇꯧꯕ ꯑꯩ ꯑꯗꯨꯃꯥꯏꯅ ꯏꯊꯧ ꯂꯩꯇꯅ ꯑꯗꯨꯃꯥꯏꯅ ꯃꯤ ꯃꯌꯥꯝ ꯃꯃꯤꯡꯗꯣ ꯏꯔ ꯆꯥꯝꯍꯟꯗꯣꯏ ꯅꯠꯇꯦ ꯁꯦ ꯎꯔꯕꯁꯦ ꯃꯤꯅ ꯀꯩꯅꯣ ꯈꯟꯗꯣꯏꯕꯁꯦ ꯅꯪ ꯂꯧꯅꯤꯡꯗ꯭ꯔꯕ ꯂꯥꯏꯖꯗꯩ ꯄꯤꯈꯔꯦ ꯄꯩꯁꯥ
ꯂꯥꯏꯖꯗ ꯄꯤꯈ꯭ꯔꯦ ꯄꯩꯁꯥ ꯅꯪ ꯂꯧꯅꯤꯡꯗ꯭ꯔꯕ ꯅꯪ ꯐꯣꯟ ꯄꯦ ꯄꯥꯏꯕ꯭ꯔꯣ ꯑꯩ ꯐꯣꯟ ꯄꯦ ꯊꯥꯔꯛꯇꯣꯏꯕ Nào lúc video năm mấy mà hay cái đấy như nào lúc khác ꯐꯣꯟ bạn. ꯄꯦ ꯐꯣꯟ ꯄꯦ Mày làm cái video năm mấy người ta bán tao sợ đấy nhỉ. ꯃꯁꯤꯗ ꯍꯣꯜꯂꯥ ꯑꯅ ꯌꯥꯝꯅ ꯆꯠꯇꯣꯏ ꯃꯁꯤ ꯃꯤꯁꯦꯅ ꯆꯠꯄ꯭ꯔꯣ ꯅꯪꯒꯤ ꯁꯤ ꯅꯝꯕꯔꯁꯤꯒ ꯅꯠꯇ꯭ꯔꯣ Lupa kun thải cái này. ꯊꯝꯃꯣ ꯊꯥꯔꯛꯑꯒꯦ ꯀꯩꯅꯣ ꯃꯤꯅ ꯈꯟꯗꯣꯏꯁꯤꯕꯨ ꯍꯥꯏꯁꯤꯅꯤ ꯁꯦꯡꯕꯅꯤ ꯃꯤꯅꯅꯦ ꯀꯩꯅꯣ ꯈꯟꯗꯣꯏꯕ ꯑꯩ ꯃꯌꯥꯝ ꯑꯩꯗꯤ ꯃꯆꯤꯟ ꯊꯤꯕ ꯉꯥꯡꯗꯦꯀꯣ ꯅꯣꯏꯅ ꯈꯪꯒꯗꯕ ꯑꯃ ꯑꯩ ꯈꯨꯗꯛꯀ ꯇꯧꯕꯗꯨꯅ ꯔꯤꯄꯤꯠ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯜꯂꯒ ꯚꯤꯗꯤꯑꯣ ꯁꯦꯝꯕꯩ ꯋꯥ ꯇꯧꯊꯣꯛꯑꯣ ꯑꯩꯗꯤ ꯑꯁꯦꯡꯕꯁꯤꯅꯤ ꯃꯌꯥꯝ ꯆꯠꯄ꯭ꯔꯝ ꯅꯥꯎꯅꯨ mẹ nóng nước tha đi kìa Lupa kìa. Và chani chắc bạn nào mua anh mà ai first second này kia anh mặc chắc bạn nào pi cái này hai kia vậy tốt Nâng ở trên này. Rồi. thôi Cũng hết rồi. nóng chẳng bà tha ra bên đi chẳng bà lu ba chani chani tây đừng tây kia thao ai nọ mi ở đâu bắt đầu đi làm pi cái đó bà nuôi de làm thà rất là đi lô đê rule cái này ꯃꯌꯥꯝ ꯏꯆꯥꯅꯨꯄꯤꯁꯨ ꯇꯨꯝꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯕꯗꯤꯀꯣ ꯑꯩꯅꯁꯨ ꯃꯣꯏ ꯑꯅꯤꯇ ꯐꯥꯎꯍꯟꯒꯦꯅ ꯐꯥꯎꯍꯟꯕꯁꯨ ꯅꯠꯆꯗꯦ ꯌꯦꯡꯉꯣ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯃꯃꯤꯡ ꯀꯩꯀꯥ ꯏꯌꯣ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯎꯠꯈꯤꯕꯗꯨꯅꯤ ꯌꯦꯡꯉꯣ ꯑꯁꯤ ꯑꯃꯒ ꯊꯥꯡꯒꯠꯂꯛꯀꯦ ꯑꯁꯤ ꯑꯃꯁꯨ ꯀꯅꯥ ꯏꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯁꯦ ꯊꯥꯡꯒꯠꯂꯛꯀꯦ ꯌꯦꯡꯉꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅ ꯃꯤꯅ ꯀꯩꯅꯣ ꯈꯟꯗꯣꯏꯗꯣ Mani ꯑꯁꯦꯡꯕꯒꯤ ꯌꯥꯝ ꯖꯦꯠꯂꯤ ꯅꯪ ꯏꯕꯣ ꯑꯊꯤꯅ ꯖꯦꯠꯄ ꯍꯥꯏꯕꯨ ꯅꯪ ꯖꯦꯠꯄ ꯑꯅꯤ ꯁꯨꯗꯦꯍꯦ ꯎꯔꯕꯁꯦ ꯑꯩꯉꯣꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯤ ꯌꯦꯡꯉꯣ ꯅꯤꯇꯥ ꯍꯥꯏꯅ ꯃꯥ ꯈꯨꯖꯥꯎꯔꯤ ꯑꯗꯩꯗꯤ ꯌꯦꯡꯉꯣ ꯑꯩ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯍꯜꯂꯛꯀꯦꯕ ꯃꯌꯥꯝꯗ ꯌꯦꯡꯉꯣꯁꯦ ꯑꯩ ꯏꯁꯥꯃꯛꯅ ꯊꯥꯖꯗꯦ ꯏꯆꯥꯅꯨꯄꯤꯁꯤꯅ ꯊꯥꯡꯒꯠꯂꯛꯏꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯉꯥꯂꯩꯕꯤꯅ ꯇꯧꯏꯕ ꯌꯦꯡꯉꯣꯁꯦ ꯑꯩꯅ ꯅꯐꯨꯗ ꯐꯖꯅ ꯆꯞꯄꯒ ꯊꯥꯡꯒꯠꯂꯛꯏꯃꯤꯗꯅ ꯑꯉꯥꯡ ꯃꯈꯨꯠ ꯃꯁꯥꯗ ꯇꯣ ꯗꯤꯌꯥꯅꯥ ꯊꯣꯉꯥꯝ ꯁꯤ ꯎꯔꯕꯁꯦ ꯅꯝꯕꯔ ꯀꯩꯀꯥ ꯂꯣꯏ ꯎꯠꯊꯣꯛꯑꯅꯤ ꯁꯨꯃꯥꯏꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯃꯤ ꯈꯔ ꯑꯃꯅ ꯃꯥꯛꯁꯨ ꯒꯤꯐ ꯑꯋꯦ ꯌꯥꯎꯅꯤꯡꯉꯤꯔꯥ ꯌꯥꯎꯅꯤꯡꯗ꯭ꯔꯗꯤ ꯈꯪꯗꯦ ꯕꯠ ꯃꯦꯁꯦꯖꯇꯤ ꯇꯧꯔꯛꯑꯦ ꯃꯥꯏ ꯅꯝꯕꯔꯁꯨ ꯌꯥꯎꯔꯛꯇꯦ ꯅꯝꯕꯔ ꯌꯥꯎꯔꯛꯇꯕ ꯃꯤꯗꯨꯗꯤ ꯑꯩ ꯍꯥꯞꯆꯗ꯭ꯔꯦ ꯁꯤꯒ ꯅꯝꯕꯔ ꯊꯥꯔꯛꯄ ꯃꯤꯗꯨꯗꯤ ꯅꯝꯕꯔꯕꯨ ꯀꯃꯥꯏ ꯌꯥꯎꯗꯣꯏꯅꯣ ꯉꯥꯎꯔꯕ ꯑꯁꯤ ꯅꯪ ꯌꯥꯝ ꯈꯪꯕ꯭ꯔꯅ ꯃꯤꯒꯤ ꯅꯝꯕꯔꯕꯨ ꯂꯥꯏꯛꯇ ꯌꯥꯎꯍꯜꯂꯛꯇꯥꯏꯅꯦ ꯅꯝꯕꯔꯗꯨꯗꯤ ꯊꯥꯔꯛꯇꯕꯅꯤꯅ ꯅꯝꯕꯔ ꯊꯥꯔꯛꯇꯕ ꯃꯤꯗꯨꯗꯒꯤ ꯑꯩ ꯍꯥꯞꯄꯛꯇ꯭ꯔꯦ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯗ꯭ꯔꯥ ꯃꯦꯁꯦꯖꯇ ꯅꯝꯕꯔ ꯊꯥꯔꯛꯎ ꯍꯥꯏꯗꯤ ꯀꯃꯦꯟꯗ ꯅꯝꯕꯔ ꯊꯥꯔꯛꯄ ꯇꯥꯔꯒꯗꯤ ꯄ꯭ꯔꯥꯏꯚꯦꯠꯁꯤꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏ ꯎꯈ꯭ꯔꯅꯦꯅ ꯍꯥꯏꯔꯤꯕ ꯔꯨꯜꯁꯦꯀꯣ ꯐꯣꯂꯣ ꯇꯧꯕ ꯃꯤꯗꯤ ꯑꯩꯁꯤꯒ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯔꯨꯜꯁꯤꯒ ꯃꯣꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯒ ꯍꯥꯏ ꯍꯦꯜꯂꯣ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕ ꯈꯣꯠꯂꯤꯕ ꯑꯗꯨꯃꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯒ ꯑꯩꯅ ꯑꯁꯨꯒꯤꯅꯤꯗꯤ ꯑꯩꯅ ꯑꯗꯨꯒꯤꯅꯤꯗꯤ ꯃꯌꯥꯝ ꯊꯥꯔꯛꯑꯦꯕꯀꯣ ꯊꯥꯔꯛꯄꯗꯣ ꯃꯦꯁꯦꯖꯇꯨꯒ ꯑꯩꯅꯅꯦꯕ ꯎꯗꯣꯏꯗꯣ ꯃꯥꯏ ꯅꯝꯕꯔꯗꯣ ꯃꯥꯗꯤ ꯑꯗꯨꯗꯤ ꯊꯥꯔꯛꯇꯦ ꯑꯗꯨꯗꯤ ꯃꯥ ꯒꯤꯐ ꯑꯋꯦꯒꯤ ꯃꯔꯝꯗ ꯃꯥ ꯈꯪꯉꯝꯗꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅꯅꯤ ꯒꯤꯐ ꯑꯋꯦ ꯍꯥꯏꯔꯒ ꯑꯣꯟꯂꯤ ꯑꯩꯅ ꯆꯠꯂꯒ ꯒꯤꯐ ꯄꯤꯕꯗꯣ ꯅꯠꯇꯦ ꯑꯩ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤ ꯍꯥꯏꯗꯤ ꯄꯩꯁా ꯈꯖꯤꯛ ꯐꯪꯕꯗꯨꯒꯤ ꯑꯩꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯄꯨꯝꯅꯃꯛꯇꯗꯤ ꯂꯣꯏꯅ ꯄꯤꯖꯕ ꯂꯣꯏꯅ ꯁꯤꯌꯔ ꯇꯧꯕꯗꯤ ꯉꯝꯖꯗꯕꯅꯤꯅ ꯐꯪꯕ ꯈꯇꯪꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯍꯥꯏꯗꯤ ꯃꯌꯥꯝꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯊꯛꯃꯤꯟꯅꯕꯁꯦ ꯍꯥꯏꯕꯗꯤ ꯑꯩ ꯊꯃꯣꯏꯁꯤꯅꯀꯣ ꯉꯝꯖꯗꯦꯕꯀோ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯗꯤ ꯍꯥꯏꯅꯀോ ꯑꯗꯨꯅꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯝ ꯈꯔ ꯑꯗꯨ ꯃꯊꯪ ꯇꯥꯕꯗꯁꯨ ꯃꯊꯪꯒꯤ ꯄꯦ ꯂꯥꯛꯄꯗ ꯈꯪꯗꯦ ꯑꯩꯅ ꯄꯩꯁా ꯌꯥꯝꯅ ꯐꯪꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯁꯣꯏꯗꯃꯛꯀꯤ ꯁꯨꯃꯥꯏꯅꯁꯨ ꯑꯃꯨꯛꯀ ꯇꯧꯔꯛꯈꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯑꯩꯉꯣꯟꯗ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦꯗꯣ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯎꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯊꯥꯖꯗ꯭ꯔꯦ ꯋꯥꯈꯜꯁꯦ